RN Ravi Center na loop amatada tax khomgat pagi ayaba pikide NSCN IM na handak ta thadoroki baccherol amada makhoina miyam dagi khomgat liba taxing ase miyam gi lengak ama oibagi laukhatum thokpani haina phongdoki ba wafam adu laibak thibane India government na kanagumba loop amatada tax khomgat na ba ayaba pikide khomgal amba thoklabasu madu logi wang madani haina Nagaland gi governor RN Ravi na phongdokre India government amadi NSCN IM anigi marakta chathariba wari sanaba asida interlocutor su oiriba RN Ravi na thadorokpa cherol asina makhata na hai NSCN gi cherol asida makhoina miyam dagi khomliba tax asi makhoi gi right ne loina na masigi matang da makhoi ga wari sanariba India government ke mihut sing na su chapchana khanglibani haina phongdoki ba wafam adu yumpham yaudabane NSCN ge asigumba semjin sajin ba wafam sing asina miyambu Lana lamjing na bahot na ring democracy chatliba India gumba leibak amada tax khomgat pagi thabak asi India government natraga state government khakta na tawgadabane masida kanagumba loop organization natraga miyoi kanglup amatada miyam dagi tax oina khomgat na ba lainga kasina ayaba piba leite kanagumba miyoi natraga organization amana miyam dagi namduna sel khomgat labadi madu extortion oina lawbaga loina na logi oiba phangpham thokpa cherak sing pigani Masigi sumathakta India government ka wari sanabagi thabak chathariba Nagagi organization khudingmakna asigumba miyamdagi namduna sel khongutpagi thabak ase leplagani haina mamangda thajaba pikhiba laikhrabani haire panba yabade NSCN IM na tha asigi taraga mapanda thadorokpa cherol amada makoina miyamdagi tax khonggatlibase miyamgi lengak people's government ama oibagi tawpham thokpane masida kanagumba miyoi kharana Lana pauthokna bohona base maram chade NSCN na miyam dagi tax khomgat liba se makhoi masagi hakne masida lona yadabage maram leite asigumba makhoi gi phangpham thokpa hak ase makhoi ga hojik wari sanariba India government ki mihut sing nasu chapchana khangbani haina phongdokhibane adum oinamak party asigi ming sizin aduna maranai oina miyam dagi namduna sel khomgat pa thengnarabade party na chapchaba action lakhutkani haina su NSCN GPRN ge cherol aduna phongdokhiba laikhrabane Prime Minister na COVID na laikhidraba singgi compensation scheme semgadabane Supreme Court Prime Minister Narendra Modi na lusingba National Disaster Management Authority na COVID-19 na laikhidraba miyoi singgi imung singda lupa lakh 3 gi compensation piba ngamloi haiba wafam adu senglabra haina hangbaga loina na karigumba compensation piroi haiba phirep leiragade laikhidraba singgi awaba koknana ba chap manana Kanaba pigadaba compensation scheme ama semgadabani haina laibak asigi khwaidagi wangba wayel sang oidiba Supreme Court of India na ngarang phongdokre agency dagi phangba pawasin hai court asida COVID-19 na laikhidraba singge imungda lupa lakh 3 gi compensation pigadabani haina tharakhiba petition amagi pawkhumoina tha asigi taraga mapanda center na compensation piba ngamloi haina phongdokhraba matungda ngarang Supreme Court na wahang asi hangkhibane Center gi maikai dagide laibak asida COVID-19 gi web anirak thengnabaga loinana ana layeng gi lamda miyam gi awatpa menanaba sel chawna thadaba maramna compensation pibagi khudongchaba leiroi haikibane hairiba petition adugi paukhum affidavit ki khuthangda piraduna center gi maikai dagi laibak asida COVID-19 gi jaitheng chawna leiba maramna sakhut thorang yauna tongan bahiram singda thadagadaba fund fauba ana layeng gi lam miyam gi cheng phanghanana ba madi vaccine kapthokna bagi lamda thadakhre maram asina laingak asi sel gi khudong chadaba mayok nare masina COVID-19 na maram oiduna laikhidraba miyoi singi imungda lupa lakh 3 gi compensation pigadabani haiba adu awabu oigani haina phongdokhi center na sengdorokpa dubu taramna okpuga loinana Supreme Court ki maikidagi center na ana layenge lamda ahenba sel thadaduna miyam gi punsi kanana bohna bhaiba simak Thagatningai ne adubu compensation pi da bahairiba adumakti thoghaningdaba thogdoksing thorakpa yabagi oithokpasu lei loinana disaster management act ki section 12 ki makhada natural calamities mayok navada compensation pi gedabani hairiba provision adugi wangmada oigani Narendra Modi na chairman oriba National Disaster Management Authority na compensation asi sungpi pi roi haina leblabra haina hangkhe court asina hai hojik leibak asida chatnariba COVID-19 na maram oiduna laikidaba miyoi singi death certificate pibagi mawong asisu semdokningai oi certificate issue tawkhraba matungda fauba maming matha semdokpagi khudong chaba lehangadabani
असुम्बा सर्टिफिकेट सिंग इशू तौबगा लोइनना लेखिदबगी मरम अदु इमुंग मनुंगदा निंगथीना खंगनगदबने लोइनना कोविड-19 की कंपेंसेशन पीबगी मतंग असे स्टेट अमगी मरक्ता मानदबा लैबा खक्ता नतना अकक्नबा सिनफम अमदी लैरिबा मियोइसिंगदा खक्तदा इंश्योरेंस की खुदोंगचाबा पीरे खेतना थमलिबा सिना मियामदा पेंदबा थोरकबा याय मरम असिना सेंटरना कंपेंसेशन पीबगी मतंग असे मफम खुदिंगमक्ता मानहनबा याबा कांगलोन अमा सेमगदबने फाइनेंस कमीशन की माइकईदगिसु चयोल अहुम की मनुंगदा हिरम असिगी मतंगदा करी करंबा खोंगथांग लौखलबगे खंगनगदबनी हाइना सुप्रीम कोर्ट ना मखा ताना फोंदोखि वैक्सीन कापदा अंगांग ओइबा ngamde हाइबगे साइंटिफिक एविडेंस लेते सेंटर कोविड-19 की वैक्सीन कापदा अंगांग ओइबा ngamde हाइबगे साइंटिफिक ओइबा एविडेंस लेते हाइना ngarang सेंटर ना फोंदोखरे वैक्सीन कापगी साइड इफेक्ट ना अंगांग ओहिनबा ngamde हाइबा अदु अरानबा युमफम याउदबा पाउने इंडिया दा कापलिबा वैक्सीन सिंग असे सा सिंग दा हाना टेस्ट तौरबा मतुंग मियोइबदसु करी इफेक्ट लेबगे हाइबा यंगसिनख्रबने वैक्सीन सिंग असी अफबा अमसुंग साइड इफेक्ट लेतबा अमनी हाइनसु सेंगदोरकले लैबाक असिदा हौजिक वैक्सीन अनि सिजनरे वैक्सीन सिंग अदुदे कोविशील्ड अमसुंग कोवैक्सीन ने असोय अंगाम लेत्रे हाइबा खंगबगा लोइनना यूनियन हेल्थ मिनिस्ट्री ना कापा यारे हाइदुना अयाबा पीख्रबने वैक्सीन एडमिनिस्ट्रेशन के एक्सपर्ट ग्रुप सिंगना वैक्सीन असे नुपी सिंगदा कापदा असोय अंगाम लेते खोमजिंगबी ममा सिंगनसु वैक्सीन असी कापदा अकाइबा लेते हाइना फोंदोखिबसु लैख्रबनी हाइरे मसामक वैक्सीन कापथोकनबा राहुल गांधी दा अपील तौजरे सेंटर की कोविड वैक्सीनेशन पॉलिसी की मतंगदा लैंगाक असिदा चैदुना लाखिबा कांग्रेस लुसिंगबा राहुल गांधी दा वायरस असिगी मायोक्ता महक मसामक वैक्सीन कापथोकपिनबा यूनियन मिनिस्टर रवि शंकर प्रसाद ना ngarang ningthaukaaba numita nolukpa apil ama tawkhre लैबाक असिना कांग्रेस लुसिंगबा राहुल गांधी अदु मसामक वैक्सीन कापथोखरब्रा नत्रगा कापत्रिब्रा खंगदे करिगुम्बा नहाकना हौजिक फाउबा कोविड-19 वैक्सीन कापत्रबदे आइगी नोलुकपा अपील दे नसामक चानबिदुना वैक्सीन कापथोकपियो हाइबा सिनी हाइना पाटनादा पाउमिसिंगदा वांगांगबदा यूनियन मिनिस्टर असिना हाइखि हौकिबा चयोलदा कांग्रेस पार्टी के इंटरिम चीफ सोनिया गांधी कोविड-19 वैक्सीन की डोज अनिमक कापख्रे हाइखि अदुम ओइनमक राहुल गांधी दी मे थादा लैना अदु नारखिबा मरमदगे वैक्सीन अदु कापा ngamkhide मसिगी ममांगदंगा से कोविड-19 मरम ओइदुना सिखिबा मियोइसिंगे इमुंगदा कंपेंसेशन पिननबगी वारेब अदुबो सेंट्रल गवर्नमेंट के तमथिबा लिचटनी हाइना राहुल गांधी ना हाइखे अमसुंग कंपेंसेशन अदु मियोइ अदुगिदमक सुपनगे अपिकपा तेंगबांग अमनी अमसुंग मदु मोदी गवर्नमेंट ना पिनिंग दे हाइखे पुनसिगी ममल लेपा हाइबसी ओइथोक्तबने गवर्नमेंट की कंपेंसेशन अदु सुपनगे अपिकपा तेंगबांग अमने अदुबु मोदी गवर्नमेंट ना मदु फाउबा तौनबगी थौरांग तौदे हाइना हिंदी लोनदा कांग्रेस लुसिंग बदुना ट्वीट तौखिबने अहानबदा लायेंग वाटपा मथंगदा मिनंबा मिसिंग सिंग अमसुंग मदुगी मथक्ता लैंगा की तमथीबा सिनी हाइना महाक मखा ताखे।